Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglobirasi left requite nipan subatangka hainadaba mi oigera nungsidaba mi bu oigera mi aduna nungairak matamda mi aduga loina ningdaba kanabu leibage ngasi gi taibangsida hana hainaramdre khare haina thina chaibikiba amadi ngangbikiba kaya sing adubu kauthokladuna ngasi dia thoibi koklen phababu magi oidaba yade khalladuna mathau ama oina hotel da toina lakpa horakle hotel da lariba staff sing da natana mafam aduda guest oina lariba mi sing na fauba athoibigi matauda khangnadaba amatta yaudre athoibigi maung adu kanagumba ma oirabadi amadi thabak tanabagi oirabadi staff amano pai ama tawraga hotel gi chairman duga una hanbasu yai adubu karisu laitaba maram amatta koklen phabaga unade unagi haina sukhande mi ama lakle unaninge haina hairabada kupna hanglibani aduna kanamtana mangonda maram laitana magi kada sanglakte magi unagi hairakladi magi lefen oiriba amarda loina hairakani amarna sumaram laitari koklen phabaga unabagi ayaba pibanate adubu takli athoibidi reception mamangda lepleduna koklen phabaga una halu haiduna staff aduna athoibi laklini khanbada matha saba haurabani tha makra hen khrabani koklen phaba unana bahaidana hotel da laklibadu staff to da thabak tawdre haiduna koklen phabana cheiba phaba yaurabani ma'am sorry ai madungam zaroi serguna ge hairabadi hane appointment hana lawdredi yaroi adudi appointment da hauzik lawraga karam kana unaba phangne ma'am adudi haiba ngamdre sorry excuse me asi hairaga staff nupido atopa thabak tamai onsinaba honei staff nupi aduna mangonda attention piraktrabada athoibi hotel adudagi tholakle hotel dagi tholaklaga university chatnaba cab book tarduna leplaga leiringaida minasu call tawshilai hello kai delege airo menia hotel delege kari toroge hai ngasi se negi sai hega borisaga gi game leri do karobo kaudi ai kep ngari lake thammi book tawkiba kebadasu yaushilakduna university da lakleduna paisa piramlaga manungda changsilakpada game hodagi tawraga leiramlabada thuna changsinduna sor handoi nangna mukai da salino ngasi play le haibse khangim natro ekoi sai unarubani kanai sai kana oyuni ge koklen phabani dana nangbu unbu naraklabo hoi unarakle managa office daga phambasidi yada hing changbu khangde hairi makoi masen mamanabi oina tinarabasu manungda gap amamamdi tawnaribani athoibina koklen phabak unai habasida mina premiga kalakkidaba numit yaude haizilabasa dumalabani hairakliba tawrakliba wahai mawang matawsing aduna athoibina ngasisu koklen phabak unai haizilabada mina sawningna sanariba game da charap tawshili mina charap tawna pukningda sukhali masak siga koklen phabga unai ga hai gap phaudi wakhal janabagi tinabai wani natradiba nahana kawkrani somda thoibisu mapukningda khara chakhandradi yaponte moina kori manupa siga aina hojik kori sigadi moini henmanina aisu koklen phabase koini haijin batabani asumna game adu sanari amana magi charap tawnaribani sanariba game do volleyball ni half mamangda borisoi yamna sonthari sanariba team aduga borisagasu manungda yanadaba khara leikrabani ashumna half matam oiraduna borisoi makhoigi pothafam da laklaga game adugi matangda coach aduna wa hairi makhoigi coach nasu wa hairaba matungda game do makha chathanaba story ashumna half matungdadi borisoina points ani henduna makhoina game do mai pakle ashumna game do loisiladuna mahi thoknakhre premi sithokibada prem nungai jade magi charap tawbigadra hairaga migi tawkibadadi thawai chakna leiringaida tomthinna magi lengbanda konsiladuna nofit tawna kaidore lao waramani changslo hoi adu tom ai thawai nungaiti aina kayar khana magi wakhalda thadolo haikrabno yari isol to torokanu kaidoroge
Tomthin peitok laga leiringai khangaudana prem nofet tauraga magi mamaida papi tausilamlaga chen kibada masu nofet tauna phanglaroi khalludraba paukum phanglabada harauna masu manung changki makoi su sanaba loiraduna makoi puna restaurant amada famlaga wari sanari Josna kakriba gaptuga noktum nokningi Tomthin namu adune aise Borisna Yari, tolosise, mathangdi final di khara kana honase si phau da pendri ada abe lesna lak tri kaigino mai ma magi check tai hai nangwanda hairaktra aidi maga fazana phawba wari sana dre handakse practice alakpada thenglabanna wari na dum tumkhre Josna mu madi saraktra saudida yam understand tawbi aina hana koiramba singdagidi mane hena fari ai maloroge na khali premna amu Nei mama hoina mabulo buya gadra Akhoi madi kaisu harak loida mama na su lesna se mama oijaninge na tetana solida athoi bi hoi gumba mama pusindoi saru lesna oina pusilagi Tomthin namu ngako athoi bi palaga ai wa kainum ningsinge kai wano handak Twitter da athoi bi na tawriba post bu kaino gapti masu kari toroge haise Aina moi mama bi pakta bising duga follow tawnabada moi post urini mania gi chairman Cockland Fabga kuina be mong daga tawi kamai tawi jano Jos nanglapna kariba ekoi tamoga kuina ba abena mo mada oiroi bani kamaina chagat na nupi do koidorige hei noibam ta paune hotel da chapgi wari ga tawi post da kariba hotel da chaleba hoi adumaina haina bigi waga tawi aisu kumna di khangde Lore aiji daga mina hoi premi hoina tawrise lori he abena mu moina gap tawri dubu moi family do paisa kyam paijano Borisna kai de paibnu paisa kra ka pairak padurani mamit mana thagat kidana yam gap tawrini ai ko imana 40k lotion kre ngang bada abena Ajuri nangna pangzabaini nupi masak fazare ne hekta koi nang sunatro 40k ra lakla mami surgery to budration krida Nei mama bana phubu phubidi ekhoi go ready hoi ma aisini ho phubu du dai chei buduni tha amani ai card ka block tawdana kya di wakre noina di khangdaba Somdana malem su thabak kamlakpada Cockland Fabaga magi office tawnari Cockland Phagwagi mawong duda penjai mamana baduna malemna Nangbu karam tawrige aisu thabak chili nangsuni Cockland Phabana hoi aisu tek tawrishini ai mamang thada nanguna balame aduna nang leiti haiduna adum halaba mamang da ai Ukraine da chalaga mateng khra pangpiri adure halaga aigi handa mola ma sangabda adugi mu chaluraga nahanda lakta ngari o aduga ina lakpada staff singna chibon nangi maramda wari am sawi aduna kamai tawrino khangde da isu khangda yaroi nupi do athobi ko male hana koiramba athobi do madu oiramagdine thina chaiko nangbu mana karamba mongda loinaki nang nishingu ko hoi ai kesum khandri ai yum sapalo madu yaba na tine Cockland nang wa khalkhalu yum pan bese palase pandrase adubu hayengwai ahlora ko matamda seba tawbibagi matangdi darkar leinabagini tungi khalagani yum panari besingse indom chagi sukhalo hoi ai khangi indom chagi laman singbeloi dribani nangdi hanagi chanudura nahan phone paireda kai di chanuga loina ayokre kamaina chanuga kainari no mo chanarak taba adugini nang dawna nupi amada manglaga leibado adunati ai malem ai handakse wakhalse jajat am khali nahanu mama athoibi ui hanagi mong hamuni mana torom libado hoi thaina digi hojik ne hena fazari adubu ho adunane hotel da staff singna chibon ngangnari bisi ai su pai letradana staff sing da chairabani staff ta taina bani yaroini nangna fazana kauraga chayu adusu ikai khangna moini tawrishi hoise phare adudane hena su kanjilonu ado aigi ne muknasu nangmu masa khangninge haina yam kana solibani khara farabo kamai tawrage hoi khara fare makhong makhu chingbado fatrena narena to handabadi yadabanina therapy chali ai su mas thabak chali inawnu pidu sularik tamni benina nurse amani thamni beni adusu thagi seldi adum pibanina khardi wai handakse Cockland Faba soundingna nang adu boingoda kedobugi harakte
Goklen, kayo sang grade ba? Nang naise kanane haina thamliuno. Nang ai lei haba amumu kauri se kaigino. Nang gi waraba matamda ai bu ningsing bidabse ai khra warawi. Goklen, nang adamaina haigano. Haujikti nang aiga thak yamna khenari. Ai di chamchamba employee ma aduga nangna. Oh, aduri ibani thak khenari na ibani gi marise thadala se haro. Goklen. Malem Goklen phaba konsinai. Pare, ai mathangdagi aigi awabada hairak lage. Hoi, natradi nang aina kadagi yango. Malem nokfit tawraga. Goklen, matam nu nushidra. Nang ai school kari ngai dagina college ta tawkiba singdo. Aidi amumung ningsingdakpada mitagi pita kiba khangaude. Malem, aisu kaurangmani haina khanbro. Ashumna Malemga awa nungaigi matangda wari kaya sanaraba matungda hankrabada Goklen phabasu magi thabak tawkhre. Malem sulambida chatna Goklen phaba makhoida nga puraga chelakhibado mamita sangsang urakli. Flashback. Goklen phaba migi farmda nga phaba yaurubagi farmgi mapuna nga achoba ama piraklibado puraduna harauna chelai kauduna. Malem, kaida lege? Malemgi mapasu manggonda famduna payasi bani Goklen phaba harauna chensilakpada. Hey, Goklen, kari tawre nangna du gyamna harauna chensilai dubo. Baba, Malem di leitra. Leiki bani ne, kari na nangna pari ba khauduna. Baba, se ngani. Aina ngasai awangi kakabochi hoigi farmda ngasai isipado yaubiro launa harambaduda chatlubada ngase chawana piraklini. To baba. Goklen phaba harauna nga du puthokduni yenghali karomdagino khangde nga duga polythene duga laktana langkhiba Goklen ngaglapna Malemda yenglai. Kaino Malem nang mungarba? Oh, ngari. As nang sidi. Goklen phaba sumang du kumthadina nga du khungkat ke tawringai Malem thuna changsilaktuna Goklen gi furittuda paisilaga. Asinga se ai charo haisni. Nangna mini hekta nga fa se haraga hekta chatleri mise kaigino. Nang nga phaba kyam yawningi ha? Goklen tapna Malemgi makuta thadokladuna. Hoi, ai hengdagi yawrigi. Ado ngasidi nga se punna khoi haro chaminase. Malem Goklen phabada konsili Goklen phabasu chetna konsili makoigi mataw aduda mapada supenjari. Flashback in. Ningsinglubada Malem nokna pirang chentharai mayum yoraduna garido mafam chana thamlaga imungda changsilai. Irai lemasu mapurebana thenglap halakpaduda. Tamo kari tawre ngasidi thenglaisibo. Kaisum chaludeda. Imanaba Goklen phabada unarubani mana ingonda yam saurai. Kaigi saurai no. Aikhoigi waraba kanda hairaktabagi. Irai lema nokfit tawna. Mana aikhoigi tawbirisidi imagi hospital da laiba matamda aikhoibu hospital adagi misingna imung amagumna loina biribada magi mapana natro aduga warozaribani ado angangni tungkraba tumdri sanari fare aisu potha boina anganga ngak sanagi nangsu chakaloshelo Goklen phabasu mayumda halaktuna imungda changsilakpa ubada abe sauningba amaga loina ni isau tawre ngasai university dagi khara sauninglaga lakpani amadi tutor da urakpa duga sauning leirambaga Goklen phaba urakpadagi hena sauning khre rani machanupigi mataw aduda laurai kaino namidang wairam se sok tawridubo karigino haiba ai ko yam sauningi maram hanglakano abe sauningna mapanda tholakpaga amarna changsilakpaga mapa chanai abe sauningna damar amta ngai khoba kari tawre hotel da nupi ama hek lakpra Amar thajadana abena hanglakpada kari haibno abena wa haige tawrakpada haibadi ngamdrei ngasidi thenglai haiba thengdida hanagi hamuni asi hairamlaga Amar suthuna changki abe sauningna pakraba sumang aduda hangat handa chatpa sanaraga asauba do fathana bohonajai met amana tholaklaga Bema chak charge law kang marak tuda horena mok pomena hairani abi chatambadagi thune imungda changsilaktuna makut singdo hamdokladuna chak chana ba tawribaduda yawshili mathangi numitni mahausa gum hotel aduda staff singdo magi sinthagi matungina thabak tawri Goklen phabasu yoraktuna emergency meeting tawri
ꯑꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯔꯨꯇꯤꯟ ꯑꯃ ꯑꯣꯏꯅ ꯍꯣꯇꯦꯜꯗ ꯂꯥꯛꯂꯗꯨꯅ ꯃꯄꯥꯟꯒꯤ ꯋꯦꯇꯤꯡ ꯁꯦꯠꯇ ꯐꯝꯂꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯃꯤꯇꯤꯡ ꯂꯣꯏꯔꯗꯨꯅ ꯃꯤ ꯈꯔ ꯎꯅꯕ ꯊꯣꯛꯂꯛꯏ꯫ ꯀꯣꯛꯂꯦꯟ ꯐꯥꯕꯅ ꯑꯃꯔꯒ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯊꯣꯛꯂꯛꯄꯗ ꯑꯊꯣꯏꯕꯤ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯤ꯫ ꯆꯥꯟꯁ ꯃꯥꯡꯍꯜꯂꯔꯣꯏꯒꯤ ꯈꯟꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯄꯗ ꯀꯣꯛꯂꯦꯟ ꯐꯥꯕ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯒꯥꯔꯤꯗꯒꯤ ꯀꯥꯈꯠꯂꯒ ꯆꯠꯈꯤꯕꯗꯨ ꯑꯊꯣꯏꯕꯤ ꯆꯥꯛꯅ ꯌꯦꯡꯍꯧꯔꯤ꯫ ꯀꯔꯝꯕ ꯃꯇꯝꯗ ꯎꯅꯔꯒ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕ ꯈꯪꯅꯤꯡꯕ ꯀꯨꯏꯔꯕꯅꯤ, ꯑꯗꯨꯃꯛꯄꯨ ꯐꯪꯗ꯭ꯔꯕꯗ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯑꯣꯏꯅ ꯔꯤꯜꯁ ꯅꯝꯂꯤ꯫ ꯃꯃꯥ ꯁꯅꯥꯍꯜꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯂꯤ꯫ ꯑꯊꯣꯏꯕꯤꯁꯨ ꯃꯃꯥ ꯂꯥꯛꯄꯗ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯇꯝꯅꯕ ꯍꯣꯠꯅꯖꯩ꯫ ꯃꯃꯥ, ꯀꯣꯛꯂꯦꯟ ꯐꯥꯕꯗꯣ ꯉꯁꯤꯁꯨ ꯎꯅꯕ ꯐꯪꯂꯛꯇ꯭ꯔꯦ꯫ ꯀꯩꯒꯤ? ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯀꯧꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ? ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯤ ꯂꯥꯏꯔꯗꯅ ꯁ꯭ꯇꯥꯐꯁꯤꯡꯗꯨꯗ ꯍꯥꯏꯔ ꯐꯥꯎꯗ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯈꯪꯗꯦ, ꯊꯥ ꯑꯃ ꯃꯈꯥꯏꯗꯤ ꯁꯨꯖꯤꯜꯂꯛꯏ, ꯂꯩꯇꯦ ꯈꯔ ꯍꯥꯏ, ꯑꯩ ꯀꯣꯛꯇꯨꯝ ꯉꯥꯎꯏ꯫ ꯏꯃꯥ, ꯃꯥ ꯀꯃꯥꯏꯅ ꯐꯥꯗꯣꯏꯅꯣ? ꯁꯦ, ꯏꯃꯥꯅ ꯂꯣꯏ ꯇꯥꯛꯅꯤꯁꯦ꯫ ꯑꯗꯣ ꯅꯪꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯏꯃꯨ ꯃꯨꯁꯤꯜꯂꯤꯅꯦ꯫ ꯍꯣꯏ, ꯃꯥ ꯉꯥꯏꯕꯗ ꯃꯨꯁꯤꯜꯂꯕꯅꯦ꯫ ꯑꯗꯣ ꯃꯥꯅ ꯑꯩꯁꯦ ꯃꯁꯛ ꯀꯥꯎꯕꯤꯔꯝꯗ꯭ꯔꯗꯤ ꯐꯅꯤ, ꯊꯥꯏꯅꯗꯧꯅ ꯆꯕꯅꯕꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯍꯥꯟꯅ ꯐꯔꯝꯗ꯭ꯔꯕꯁꯨꯅꯦ ꯍꯧꯖꯤꯛꯇꯤ ꯐꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩꯁꯨ ꯃꯥ ꯐꯪꯗꯅꯗꯤ ꯇꯣꯛꯑꯣꯏ꯫ ꯀꯣꯛꯂꯦꯟ ꯐꯥꯕ ꯁꯇꯨ ꯕꯥꯔꯗ ꯃꯤ ꯑꯃ ꯎꯅꯕ ꯆꯪꯈ꯭ꯔꯤꯉꯩꯗ ꯑꯃꯔꯒ ꯊꯧꯖꯥꯜꯒꯗꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯊꯧꯖꯥꯜꯅ ꯑꯃꯔ, ꯍꯣꯇꯦꯜꯗ ꯍꯦꯛ ꯂꯥꯛꯄ ꯑꯉꯥꯡꯗꯨꯕꯨ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯏꯕꯅꯦ꯫ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯃꯃꯥꯏꯗꯣ ꯏꯀꯥꯏꯕ ꯊꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯑꯉꯥꯡꯅꯤꯗꯅ꯫ ꯅꯍꯥꯟ ꯑꯩꯉꯣꯟꯗꯒ ꯀꯀꯥ ꯀꯣꯛꯂꯦꯟ ꯐꯥꯕꯒꯤ ꯅꯝꯕꯔ ꯄꯤꯌꯨꯒ ꯇꯧꯔꯛꯏꯅꯦ꯫ ꯀꯔꯤꯕ ꯀꯀꯥ ꯍꯥꯏꯕ? ꯁꯔꯗ? ꯁꯔꯗ ꯅꯠꯇꯦ, ꯑꯩꯉꯣꯟꯗ꯫ ꯑꯩ ꯍꯩꯅꯗꯕꯁꯤꯗꯤ꯫ ꯍꯩꯅꯗꯕꯗ ꯂꯣꯏꯔꯝꯃꯅꯤ ꯑꯉꯥꯡꯗꯨꯒꯤ ꯗ꯭ꯔꯦꯁꯇꯨꯒ ꯍꯥ? ꯌꯥꯔꯦꯍꯦ꯫ ꯑꯗꯣ ꯑꯃꯔ, ꯑꯩꯈꯣꯏꯁꯦ ꯄꯥꯈꯪꯅꯤꯅ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯅꯨꯄꯤꯒ ꯗꯦꯠ ꯆꯠꯄꯗꯣ ꯀꯔꯝꯕ ꯃꯇꯝꯗꯒ ꯐꯪꯒꯅꯤ? ꯁꯔꯁꯨ ꯅꯨꯄꯤ ꯊꯤ ꯌꯥꯔꯕꯅꯤ꯫ ꯃꯥ ꯂꯧꯗꯅ ꯑꯩꯈꯣꯏꯁꯨ꯫ ꯆꯨꯝꯃꯤ꯫ ꯑꯗꯣ ꯑꯩ ꯅꯨꯄꯤꯒ ꯊꯤꯅꯤꯡꯗ꯭ꯔꯦꯗ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯅꯨꯄꯤꯅ ꯄꯥꯝꯂꯤꯁꯦ ꯃꯔꯜ ꯂꯩꯕ, ꯁꯛ ꯐꯖꯕ, ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯅ ꯊꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯟꯊꯣꯛꯀ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ, ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯩ, ꯀꯩꯝꯇ ꯇꯧꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯨꯄꯤꯁꯤꯡꯅ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯂꯥꯏꯔꯕ ꯈꯝꯕꯒꯨꯝꯕꯗꯤ ꯄꯥꯝꯗ꯭ꯔꯦ, ꯅꯣꯡꯕꯥꯟꯗꯅꯤ ꯄꯥꯝꯂꯤꯕꯁꯦ꯫ ꯍꯦꯔꯥ, ꯑꯗꯨꯗꯤ ꯅꯨꯄꯤꯗꯁꯨ ꯅꯠꯇꯦ, ꯅꯨꯄꯥ ꯑꯩꯈꯣꯏꯁꯨꯅꯤ꯫ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯁꯦ ꯅꯨꯄꯤ ꯔꯤꯖꯦꯛ ꯂꯩꯇꯕ, ꯃꯣꯏꯅ ꯈꯜꯂꯤꯕ ꯁꯤꯒꯨꯝꯅ ꯁꯛ ꯐꯖꯕꯤ, ꯏꯃꯨꯡ ꯀꯣꯏꯕꯤ, ꯄꯩꯁా ꯄꯥꯏꯕꯤ, ꯊꯕꯛ ꯇꯧꯕꯤ ꯄꯥꯝꯗ꯭ꯔꯣ? ꯍꯥ? ꯅꯪꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯗꯨꯅꯤ꯫ ꯌꯥꯔꯦꯗ, ꯑꯩꯈꯣꯏꯅꯤ꯫ ꯑꯗꯣ ꯁꯔꯁꯦ ꯊꯥꯏꯅ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯔꯛꯇꯕ꯭ꯔꯥ ꯑꯃꯔ? ꯈꯪꯗꯦꯗ ꯑꯗꯨꯒꯗꯤ, ꯅꯣꯡꯃꯇ ꯅꯨꯄꯤꯒꯤ ꯋꯥ ꯄꯟꯗꯦ꯫ ꯍꯟꯗꯛ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯂꯒ ꯇꯧꯔꯤꯁꯦ ꯑꯁꯤꯁꯨ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯇꯥꯏꯅꯩ, ꯑꯩ ꯀꯣꯛ ꯉꯥꯎꯏ꯫ ꯑꯗꯨꯅꯤ, ꯅꯍꯥꯟꯁꯨ ꯒꯥꯔꯤ ꯃꯊꯟꯇ ꯊꯧꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ ꯅꯨꯄꯤꯗꯨꯒ ꯁꯔꯒ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯣ ꯆꯞ ꯂꯦꯞꯂꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯂꯛꯄꯗ ꯀꯣꯛꯂꯦꯟ ꯐꯥꯕ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗ ꯀꯥꯈꯠꯅꯈꯤ꯫ ꯀꯣꯛꯂꯦꯟ ꯐꯥꯕꯁꯨ ꯍꯩꯃꯩ ꯍꯥꯏꯗꯅ ꯒꯥꯔꯤꯗ ꯀꯥꯈꯠꯀꯦ ꯇꯧꯔꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯛꯏ꯫